Pausada yumpam oiba maru oiba pau kharab de taujari. Wangoi esigi manungda laiba sinmi chamrom da labor card Youkhre. Impal West District ki manung chana laiba Wangoi Kendra gi sinmi chamrom da Manipur Khadi and Village Industries Board ki Vice Chairman chuwariba. BJP Manipur Pradesh ki spokesperson Jumnam Nelamani na labor card sing Youkhre. Kendra sigi oinam thingal da laiba mahaki yum da pangthu ki ba labor card Youkhre thoram maduda. Nelmani na fangdo kibada hauji ki matam da senmi sing na thaba pangsu da suduna laiba kanatre. Tagai fadana sinmi kutipana labor card soidana paina na pakhona ka dabane. Masina lekak na matam gi oina pirakpa khudong chaba kaya sinmi sing na phangba ngam ga dori bane. Kendra sigi sinmi sing na thengna riba awaba kaya asi yenglaga labor card sing phangana na pakhona tuna lakpa gi manung channa. Sinmi chamarom da labor card sing asi yanthok pane. Card pai riba sing na matam chan renew tawbiba bank da sel thamjin ba mati lokthok pa gi haina bi thamtuna bank sing na. Customer sing bot thajaba thaman ba Prime Minister ki haksel ki card amadi sem register haksel ki tengma card ki khudong chaba lok na da phone tun imong gi mioi singna naragi eklak pa yakum matam da ka na ba lok na da phone ba change phisabi se ichal sina waving card amadi yarn card pai na da phone tun lekang na pire ba ka na ba sing labiyo hana su bhagna ka jana phang doke pangthoke ba thorom adu ki manung channa sebahi sangathan ki sarukam hoina delamani na luching duna ACC ki thiam laisang khong da leiba Tin Murti Park ta usara kaya su thake. Malim gyo na honglak liba ising nong set ki phibam khal chana thamna na bakhona bada uwa kaya park sanna. Thaba mathau tai umang kaya kokthok pa amadi lamai thaduna manghal liba ching ki mafam sing da pamlo uba ki thabak thing na ba. Laingak na livelihood mission ki makha da agro forestry program pai khaliba asida lamda masida. Lairiba mipum kudip na sakot minaba mathau tai aina sunila manina makha ta na phangdoke. Nagalamarom da ambulance driver Abdul da KIYDO combina PPE amadi sel gi tangbang ko sinagre tamthiraba COVID-19 laina lejada silaksin na bakhona bada ambulance driver sina lawriba thodang kaya ba igai khomna ba loinana ngasi nongthil kombi ideal youth organization KIYDO kombi gi thawmi sina kombi kendra da COVID-19 positive warakba yarokpa madam da kathokpa loinana masake Eco van puthoktan ambulance service tawriba bora yanbidagi MD Abdul da PPE amadi sel loina lupa lising ani piduna puning thokotkhre puning thokot bagi asam pathoram badu da KIYDO kumpagi president khangempap netaji mithai na wafong kaya phongdok laduna hai ke bada kumbi kendra asigi manung da ana ai yorokpa amadi COVID-19 positive warakpa mioi kya gidamakta matam changna kathoktu lakriba ambulance service tawriba driver MD Abdul na PPE setuna service tauba ubadagi mahaki life safety oina na bamade miyam gi service tauba da hiana kudong chana na bagi da wakhallon da PPE amade sel oina lupa lising ani piduna mabu puning thawachabane netaji na makhata na phangdok kibada tamthiraba COVID-19 laina laichat asina naraba kyabo songna samnabada aikoina akiba amade hangoiba phaunaribane aduba ambulance service tawriba silinau singbolam dam sigi miyam na mateng pang piduna mahoina miyam gi da hona biriba service sibo awang ba thakte khai khumna minase Miyam gidamak ambulance service tawriba MD Abdul na mahakidamak PPE amadi sel gi tengbang pang biduna pungni thogat pirakpa gidamak KIYDO kumbi gi thawmi singbo thagatba phangdoke PPE amadi sel gi tengbang pang bagi asamba thoram aduda KIYDO kumbi gi treasurer inauba nomai thing amadi ati maruiba member kya su sarga ke Ningsing bajai KIYDO kumbina hauji kumbi awang high school da maiki asongi COVID-19 positive waraklaba singki marakta Yumda isolation tawbada khudong chada bambi kya kadama khalak community isolation center hangdokduna center asi chalairi center asi da hojik inmate ni foga magarom lairi makhoi kadama KIYDO kumbigi thawmi singna section su senare makha tarakpa adopa editorial ki kalam amada RIMS da technician loba interview ke board member sing missing na thabak tawhnenge Regional Institute of Medical Sciences RIMS Hospital gi Delhi West the electrocardiography ECG ki technician manga lau ki baki matanda all Manipur student union suna puksel sena thabak tawdre asaba certificate par ka thabak changle amsong education qualification jogda mi apsele hain akan bamaral amakak sirakre Sahiya se gijun kuntra da RIMS ki deputy director administration na notice thoktuna hospital asida Delhi West basis the ECG technician manga lau na application korake Loina au ke July tarukta interview pangtholaga mathangi numit July tarith ta phal thokton technician manga adu khan ke bane chuna sirakliba paral segi murung da makhoi manga ge murung da ahum amadi sasinaba certificate hablaga thabak changba qualification sudaba ngaktane makhoi gi certificate sing adu original puthokton yeng pada semblok sadu gi haba yamna laina khangba ngame
DVC की मेंबर सिंह अदुरा असाब सर्टिफिकेट हाबलकपदा फाब ngamkhidabagi maroiba maramde geng khutpu oina makoina pamba mi dudan khananaba khonaraga original certification check tawkhide haibase mayak sengi anusu maral sire rims haibase lebakasi gi awang nokpo state ta jamna liraba amasung mapal naidana mioiba khunaida kanaba piba medical institution amane maming lerba doctor kaya specialist kaya puthopagi matakta mioi kya gi punsiba kanbagi thodang lauribane Masih matakta ana layang ki thabak asi aims ki thakta thabak toba yananaba central government asu yamna kanna miyang changlebane haukiba sahi aba bakhairum si covid-19 ki lachat thengnabada rims na asobu thotang lawrak lagle haujik chu miyamna punsi hingnana bagi dambak hospital asi sensin daribane covid-19 na aduna hospital da layang lipe miyam ki punsi kanbada mateng pangnanaba tha taruki oina ECG technician manga adu daily basis ta sel piraga thabak tawnanaba khankebane Yamsu ki makai dagi thabak lawbada senare besing adu ki mathakta akan ba thabak lawkhan haning bagi wafam phangdoge adu ba miyam ki wakatna semjin sajin ba certificate sinaraga thabak sanglak liba kangbu adun hena chawba haksin ba charak fifam thogi haibajane makoina miyam da namthak tawi posting asibo phangba yaba miyoi kya gi phangbam thokpasing madle thabak lawba ki mawng asi miyam da thajan de amasung senja thumjag mari mami ta patung da tawle maramadur makoi ki mathakta hena kan ba charak pinadaba rims authority na mari leinaba Police station da effort thagat phamthoge DVC natragan interview pangthokpada candidate oiba khudimaki original certificate amade chechang singning check tawba habasi tangai fadabane masina asaba certificate natragana namthak tawba chechang sing khadokpa ngamme masigi jumathakta thabak join tawtringida police verification hana tawgadabane police verification habasta mi adugi integrity phawa yauna check tawribane punamak sing asi rems ki thabak lawriba kangpuna tawkhidabra habatu thijen bajange Haujikti makoi magi manungda ahom sasinaba chechang sinadon thabak changbani aibo wakadama laglabanina makoi gi madakta ningthin inquiry tawbagi tangai fadaba lei makoi gi certificate sing adu achumbara natrakan aranbra hebadu makoi na pass tawre aiba institution sing aduda che thaduna check tawbagi tangai fadaba lei karigumba maduda aranba yoramle aiba taragade pangthokiba interview DPC adu cancel tawbana tan atopa lambi leite matang asida panjaringba wafam de rims ki authority na sukam dawna mohung chumdaba mi thabak lauribano aibadu Tidokbagi tangai fadabalai DVC ki member oiribising da mabukchel sepa mi yawra habatu yangsin kadabane matuna tragadi miyamra rims ki thabak torum da thajaba ngamlagloi maral leram lagadi makoi ki mathak tasu akanba thabak lawat kadabani haijaninge atopa pau amadana Assam ko ungkot na riba asi yanglaga border area da drone paidana pa Mizoram na no flying zone Youkhre Assam amsung Mizoram ani ki marak talam khai gi ungkot na riba asida tansin wangda lai riba si yanglaga Mizoram ge Kolasip district administration na drone painaba thingna no flying zone haina Youkhre harba thing ba si bairing te amasung aitalan chu yawani aire Kolasip district administration na ngasi thoki pa order amagi matungina army na jaga asida drone operate toke harba dimang jongna district administration te ge abalo gadabane Mizoram amasung Assam border da hojik leiriba tension asi yanglaga Newton force oiriba CRPF ki company taruk deploy tawbaga loina state ani ki marakta leiriba National Highway 306 ki paringda hojik patrolling chitpagi thabagi hamna kanna chathare haukiba jum section bitta union secretary Ajoi Balana chair loduna state ani ki makok thongba official sing jauna pangthoki bifam amana state ani ki lona riba lamkhoi ki saruk sing da Santi thamba haina jana khibane mifam maduda state ani gi chief secretary amsung DGP su yawbaga loinana central force in the peacekeeper when a thabak tawba ana suyana ke Maragasida Assam ki chief minister Hemanta Biswa Sarma na lamkhaida khutthongna bagi thawtok adu da Mizoram gi mekidagi light machine gun sinaduna Assam police person taruk hat khibaga loinana kya amana asoka banang hanki aina japna kanna janingda phangdoke adu Mizoram gi mekidagi Assam police na hana nongmai ka pa hawrakhibani aire Lamkhaida ungkadariba asi yanglaga Assam gafar bigi mekidagi state adu ki miyam da Mizoram da chatana ba advisory amasu issue tawkre loinana advisory aduna Mizoram da thabak tawbagi leiriba Assam ki miyam su aso engam jawtna bakhangre total curfew manung dasu kwa mana jada khaini thingba ngamdriba asida pandamna akanba miyang sanglagane Manipur COVID-19 ki ani subok web na khamteng na awaba saitheng pirakle Manipur government asu total curfew ki matam agas hom phawa sangdokna COVID-19 sandopgi sen thadana ba kanna khonare Sarakasida lona jadaba mayaka polum ki ati marang kaina phangle hanadagi henda nuwaina business adum chadhare hariba polum sing asi maruina covid ki safu kan leiriba Delhi Kolkata Hyderabad tagi Manipur Europani flight ta purak polum sing asi covid ki main spreader wena miyam marakta sanglaga leptuna sandorakli bane
Maruina Thangal Bazar, Pauna Bazar Dukan Hambagi Abalita Baserakasida Kamdona, Miamda, Zamda Kum the Jahol Libano Abasi Tito Pumatotai, Aina Pandamge. Rosni kan Takelsa na Kudepituna Tadorpa, Gerol Amanapong Doragle. Serol Udun Makata na Hai, Lambi, Hanglingay, ating balita pamatam dasu, Kwamana, Zarda Kaini, Pan, Parag Amade. Gorgana Zingbakiazi, Mahiroy, Lupkiana Amadi CSO Kana, Leptana Pat Krabani Amade. Saikhaiduna Mahan Krabane, Housing this section that Thingduna Mi Power Lambi to Topayata, Matamasida. Polam Singasi Bazar, Area the Danatan Arapa Kungung Sing the Leptana Saflight of Bangam Libasan Atakate. Lambi Zabada, I think Balita security force in Kut Jaurabra, and the Chingna Bangamde. Essential service keep Manung Chanba, COVID ki frontline warrior, and I think Basina consent of a Kambuna Chauna, Mating Panglabra, I begin Singnabalay. Tashing Harbada Thankal Bazar, Pauna Bazargi Dukan Singi among the police person Karade. Soidra Makoy Dukan Hangbayadi, I begin at Libra, Natragana, Makoyna Sangal Libra Amadi Soidan Oire Aire. Mahiroy Lupsing Amadi CSO Singsu Total Carfi Manung the Maram Chadana Tokpa, Chatpayaba Nate Adunade, Nakpi and Biriba Mapuna Tanadi Attain Oire Habasi, Masana Tarabu Wapamne. Adona Hiramasiki Mata the Badipurgi, Dizipina Akan Bambiang Sanganinge. Amaromda Bazargi businessman sing asid adugumba aran pethabak sing tawganu hek harbada jamna makau pongna harakpa wafam de Impal is natragan Impal West ki SP Kahura City Police ki OC the Tagura haiba wafam sing black market torpa smuggler sing asina hena sauksila pagwani makogi backing the masak na mioi khara soidan lay aiba se tagle masi Manipur Police ki magul hengal libra natragana mayang sing asina paraga sanabi khudamla amadi oire aire Loinana Pandamna Wakal Manaba CSO Kaya Pulaga Polam Sing as Thengnakhre Bagi drive Atuba Sanction Lagane. Masida Mipung Kudim Mating Pang Biu, Maika Polong Kaya Amadi drug free state Amo Wenaba Honabadam Yamna, Mating Pang Biu Hanasu Zero Lutun Makatarakle. Mirabai Amadi Manipuri no Pising Wari Malemgi Itihasta Munaitan Lehoragane. Manipurgi Impal Iski Lamblai Yesiki Manuk Chanalaiba Nongpo Kaksing Dagi Janura Saiko Mirabai Janura. Japan Jumbu Iduna Satariba Tokyo the Contragani Subo Olympic in the PQ lifting Masanada. India game hot Sinduna Saruyakiba Manipur Tomtin Halbi. Janura Saiko Mirabai na Kesi Nipuga Mapanki Masanada Silver Medal Lokutanatana. Clean and jerk the world record Thamkibata Manipuri Janura Laisem Maro Masa Laimana Tagarpa Amadinunga Pangorgle. Manipur Ginupi Singi Tauna Lingjen Lintoi Ngambidagi Auraga Sahitare Kuntapada. Laukiba Tawdang Hanba Madi Nisabana Pilan Punapakase Ecoina Taduna Lakle. Adubangasi Wari Nate, Manipuri Nupis Nakari Tobang Bagi Habitungasiki Mirolda, Mirabai Natabaco Note. Malem Ginupigi Tihasta, Manipuri Nupis and Badi Mirabagi, Wari Night and Leoragane. Masala Manipuri Nupis and Gidabak Manipur Kunagidam, Matam Pumbaki Lebli Aire. Sana Konaba, Haiba Asi, Manipuri Sing Ida Yaroklaba Amade, Magna Integ, Oano Pukta Manipur Bo, Amukasu, Handa Masak Tokna Tagli Miamda. Komzali Singani Taragamat Nipan the Pangtokiba Kamal World Games the Gold Medal Loroki Amade India Liamjangai or Award Rajiv Gandhi Kel Ratna Awards of Panke. Komzali Singani Kurmatoi SN Championship while lifting clean and jerk Masana the Kezi Samagataragamapa Tangatun World Record Tanke. Loinana Kuntragani Toy Suba Tokyo Olympic Asita Sarugariba Manipuri Masa MC Miroko Boxing Susila Sanupukam Hockey Sanglapam Nilakanta Hockey Amadilik Mabam Susila Judo Sing Asibusu. Manipuri Chanura Laisem Barok Masa Laimana Takapa Amadinoi Pangdoragle. Ato Papau Amatana, COVID positive or a be Mirol Pinupi Amangarang, Aso Engam Yaudana Anganupi Maza Ama Unakre. Sai Contramangas who be COVID positive or a be Mirol Pinupi Amangarang, Aso Engam Yaudana District Hospital Sandenda Anganupi Masa Amapokre. District Hospital Sandilki Dr. Ozit Amadi staff Mangaka Loinan Akanba section Tawanga Loinana. Aso Engam Yaudaba Keji. Ahumakai Lumba Hanupi Masa Amapohan Kipata, Imum Manungi, Maike Doctor, Nurse Amadi Staff Singbo, Tagat Pongdoragle, Nagalamarom the Mirabai Chanuki Punsi Wari, Pilam the Supotoklagane. CUT Films Production, Impalna Silver Medalist Tokyo Olympic Psycho, Mirabai Chanuki Punsi Wari, Tauduka, Yumpam Oiba Panipuri Fuser Filmama. Namnabagasi Ayupong Mapantapa Matam Hopo Kaxing Teleba Mirabai Chanuki Jumda. CUT Films Production Chairman Amasung Filamasegi. Dialogue Amadi screenplay Oigada Pasangaraba Aiba Manaubi Director Oigadaba Osi Maira Amazon Filamasaki Producer Oigadabi RK Nalini Loinana Psycho Mirabai Chanugi Apopo Psycho Kriti Mite Amazon Huire Bimol Nongpo Kaxing Luina Zana Warul Sai Thengnakhre Filamasi Manipur Future Film Wena Mirabai Chanun Angang Urengaki Kongangi Ponsi Orapa
पामजब सिंफम वेट लिफ्टिंग मसाना चंगनब होनरप नेशनल इंटरनेशनल की थाकत सरुक यालप टोक्यो ओलंपिक 2020 सिल्वर मेडल लौरप फाउबगी थेंगनरप थौदोकसिंग जुमफम ओइदुन लमदमसिगे खुंगंग अमसुंग सारगी मरक्ता थोकप थौदोक वाथोकसिंग मणिपुरी सिंग महौसादगी चतरप अमसुंग नाटकी ओइबा थौदोक वाथोक क्या लोइनरा महग थेंगनरप अवारुंगाई थौदोक क्या रियलिटी ओइन लमदमसिगे लेयावदो वटकने फिल्म असिदा संगारब आर्टिस्ट नंबर 1 एक्ट तौगनी फिल्म असि तोगान तोगान ब लोन द सबटाइटल अमसुंग डबिंग तौगनी आइना मनाउबी एमएम न थादोरप चेरोल अमना फंगदोरगले मखा तरप अतोप पाउ अमदना गेमिंग एडिक्शन ऑनलाइन गेम द लुपा लिसिंग निफु मांगबदगी सही तरागा हुमदोय की नुपा मसा अमा सुसाइड तौखरे हेक ताबदा अंगकपा अमदि नुवाइतब थोतोक अमद सही तरागा हुमदोय की नुपा मसा अमा मोबाइल गेम द पैसा मांगबदगी डिप्रेशन नारक्तुन मसा मतोम द सीजखरे हारिफ थौदोक असि मध्य प्रदेश की छतरपुर डिस्ट्रिक्ट की मफम अमद थोकेबने क्लासेस कक्तंग हारिबा अंगांग असिना मसा मतोम द थौरी जानदुना सीजद्रिंगे की ममांगदा सुसाइड नोट अमसु इरमके छतरपुर डिस्ट्रिक्ट की डीएसपी शासक जेन आइकेबदा सुसाइड नोट अदुदा अंगांग असिना ममाना महकपो ngaपिननब आइरमबदा नतना डिप्रेशन नंबर ओरगा सीगिबने अनस बांगदोकलमखे हाइरे मागी ममागी यूपीआई अकाउंट की लिसिंग निफु लौथोक्तना फ्री फायर गेम द मांगनक्रे अनस पलमखे पुलिस ऑफिशियल सिंह मखाताना फोंदोखिबदा माइनर ओइरबा अंगांग असिना ममाना हॉस्पिटल द थबक चटख्रिंगै अमदि मपासु लैत्रिंगेदा ओरिबसि लौखिबने हाइखे नपमसा असि ममाना महके अकाउंट की पैसा ट्रांसैक्शन तौखिबगी मेसेज फांगबदगी महकना मसानुपद फोन तौदुना चाइखि मदुगी मथुंग नुपमसा असि मागी काद चंखिबदगी थोंग हांगदोलक्तबदगे मागी मसिदा ममा मपा अनिदा खंगनखे अदुबु ममा मपा यौरक्तन थोंग फकारब मथुंग यंगलोबदा नुपमसा असि सिलिंग फेल्ड फी सिनदुन थौरी यालमखिबनी हाइरे थौदोगसिन इनखलगलिबा अंगांगसिन मखोगी पुंगिंग बखल अमदि हक्सांगदा ऑनलाइन गेम सानबना पिरिबा साइथेंग अदुबु अमुकसु ताकले पनबजाबदि सही असिगी जनवरी सही तरगनि थोइगी नुपमसा अमा फ्री फायर गेम द एडिक्ट ओरपदगे मपान मोबाइल पहनदबदगी सुसाइड तौबा लैखरबने मणिपुर पुलिस द चथगिबा थौंग जानिंगदबा फोंदोरकले हौकिबा तांग कुंद लैंगाकना थमलिबा कर्फ्यू कंट्रोल तौननबा हाइदना इम्फाल ईस्ट की एसबी की टीमना खुराई खुमिदोक बाजार डिग्री तौदुन लेरिबा मणिपुर पुलिसना आसादोक चेक तौरिबा असिगे इरोइनना खुमिदोक की मियोइ खरना पुलिस की गाड़ी द नुंगना थारकपदगी एसबी की गाड़ी कायबदा नतना एसबी के ड्राइवर नुंगना पानबदगी सोकिबा थौंग अदुबा खुमिदोक एथलेटिक स्पोर्टिंग क्लब न जानिंगदबा फोंदोरकले मरगसिदा लेप लैतना हेंगलकपा मरकता हाउसिंग हेक की ममांगदा फंखिबा पाउदा मणिपुर मियोइ 95 सुबना अमा कोविड-19 पॉजिटिव बा थेंगनाखरे लोइनना लाइचत असिदगी मियोइ 15 लेखिद्रे ngasi Leikhidre makoi 15 asi tharaka Manipur ge COVID-19 senkhiba Apunba basing lising amaga chamanga yangai ga taruk Youkhre arubeda content sing asige mar oiba pau khara asiba pau damjariba Manipur local news YouTube channel amadi Facebook page asidagi yengbir bu punamak pathaga jari channel asina tomda kanarabade subscribe tawbi dibesina subscribe tawbi ramoloina like and share tawbu kawi kan punamak po amuka hana thaga jari